ngasi numida waram phongkiba tungan manipuri sifhongsing amasum thokiba thawdo wathoksingdagi maroibi ipausing miyamda thamjagi ahanbada pannam pausidi lokosaraga khuraizam athawbana UN session da manipuri wathok puthokre United Nations gi forum da manipuri isuwasi mitaina minority Christian tribal sing sathaba miyot minai oina uhonana ba honaramle khuraizam athawba Geneva da sathariba yankhaiga marisuba UN Human Rights Council session 2023 da sargyariba khuraizam athawbana awang nopo state sing oiriba phiba mamadi manipur haujuk thokliba wathok asigi matangda marik sumba wafam sing puthok tuna malem gi miyam gi pukning sing singkhre International Peace and Social Advancement IPSA na thadorak posture amada Geneva da haujuk sathariba yankhaiga marisuba UN Human Rights Council session 2023 da sarugyariba khuraizam athawbana thasigi taraga nipan independence expert sing sarugyaba interactive dialogue ta Manipur yumthangnaba leibak-tagi sangsilakpa sin Kuki narco-theory singna state asigi singi lamda paktakngana popi pampi thaduna Indo-Myanmar borderland asida anauba golden triangle ama semgalakpa loinana singmai kokthokhtuna popi pambi sing thabana lamdam asigi mausagi khalda kaithrakliba kaya asi puthoktuna pungning sing ki hairi ngarang September 18 su khuraizam athawbana session asigi interactive dialogue ki matamda Manipur thuklibu wathok asigi matang marik sumbu wafam sing puthoktuna session asigi by chairman gi pungning sing ki hairi maki warolda Manipur mercenary sing na lamdam asigi misam praja sing gi hak khongauna ba thabak tharong kaya satharakpa gi matangda marik sumbu wafam sing thambaga loinana hiramasida akan mamiyeng sangbinaba by chairman gi pungning sing ki Mangna makhatana narco terrorist amadi Kuki militant singna me ahumdagi Manipur gi yelhom imitaida nongmai bom sisinadro landa bigi ngasi fawbada misa miyoi sani yena sian kiba yum kya ma mai thadoktuna miyoi lising kya mayu mai kai leitaba miyoi oiheliba sigi matangna su marik sum wafam sing tham khari asiguma Manipur oiriba phiba masida athuba international body sina miyeng sangbiduna Manipur sathariba miyoi bigi hak khongaunaba thawdok sing loisin biduna santi gi punsida hanjin hanbina bu puning sing kyari IPSA gi sirolosna makha taraduna khuraizam athoba session asida sarugya bigi mathakta United Nations gi room number 25 ta World Evangelicals Alliance na sinduna pangtok patungan ba thoram sing du sarugya ri Amuram ngarang World Evangelicals Alliance na sinduna ngarang United Nations Human Rights Council gi side event oina Manipur violence ki matangda Geneva gi UN office ta pangtok ki mipam amagi matangda khuraizam athawbuna fongdorakpada mipam adrum ha participant khak oibana magna wangang magi matam supna gi minute ahum phangbana puthokninglibu wapam bapung phana puthokpang ngide phangliba minute ahum adu question hour matam oiraga su wang hangbagi mohta atien matam adu gi manungda Manipur thoklibu wathok asigi asengbu wapam thamnaba magna khona ki haidi UN forum da Manipur thoklibu wathok asi majority Hindu mitaina minority Christian tribal da miyot winai sathabu oina uhana bu hon aramle ha wapam su thamlakli amaramdana Manipur police na thibu humba sathabda khusukulai sing fagat pangamkre Imphal West KSP Dr. Ibomsa gi miyang makhada Patsoi police station gi OC inspector Case Sunil Kumar Lusingba Imphal West ki CDO team Sangaithel outpost ki personal singamadi Sangaithel da station tawduna leiriba GR gi 5/9 gi troop sing yawba combined team amananga sinungtul pung amaga minute nifu ga mangarum tabda akaknaba paw magi matungina Pasoi PS ki manungsan ma Sangaithel amadi longa koireng village ki Singmai sing thibu hum sathabda khusukulai sing fagat pangam khraidi phagalaba khusukulai sing adu gi manungda wire ga loinana local made GI pipe papi ganani single barrel nongmayama taragani thoi bor life countrydas yankhai motor cell mari amadi electrical wire sini adu wenamak thibu hum adu da miwema ta fagat pagi paulai te haidi pasoi PS na case ma lokhat paga loinana makhata na thijina ba thabak paikhet kreswaidi Amaramdana Naga Customery Law gi makhar yanaba purakhre Kuki sina Lupa Lakh ani konggadaori IT road ki Salwa area da thasigi mangada riarong khungi hanagi chairman Zuima hotngampau kawbamiwe mabu sen gi demand KRA gi kadar kharana phusai ki pa thawdok ki matang Naga Customery Law gi makhar yasinaba purakhre ri Zuima hotngampau gi maikeida liangwai Naga Council amasum UNC gi mute sing aduga KRA gi maikeida Kuki NP kangpokpe amasum Sadar Hills Sip Association gi mute sing sargyaduna thasigi taraga nipana phamkiba mipamamada nakal ani gi marakta yanaba purakhiban hari nakal ani gi marakta phamkiba mipamaduna Naga Customery Law gi makhada arobi yanaba gi thoram thasigi kunga tarukta sawangkining kunda
पांथोक्लगने हाइरि यानखिबु वाफमगी अहानबद हाइरिबा नुमित असिदा KRA गी मेकेदिगी जुइमा होनगम पाउगी असोकपा लयेंगबमदी अतै अमांगा थोकिबा दुगी कंपेशन ओइना लुपा लाख अनि नुमित असिदा कुसिनाबा अनिसुबु वाफमदा IT रोड परिंग लैरिबा नागा की खुंजासिंग KRA गी मेकेदिगी मखलमतगी टैक्स लौदबा हाइरिबसिगी थाजबा सिरोल KRA गी मेकेदिगी नुमित असिदा पुथोकपा हाइबसिनी हाइना चोल अमदा फोंदोरकली निंगसिंग याबरी थासिगी मंगादा जुइमा होनगम पौनमा की इमुंग मनुंगी मियोइसिंग लोइनना इम्फाल लाखुगी लंबीदा चलवा एरिया KRA गी कदरने हाइना सक्ताक सब मियोइ खरना सेल गी डिमांड तौबग लोइनना माकु फुसैबा तौखिबने हाइरि अमरोमदना अरामबाई तेंगोल ग करिगुंबा हिरम अमतदा मरी लेनदे कक्सिंग पुलिस स्टेशन कोनबा सोरा मनिंग लेकाय ngara nungthil अरामबाई तेंगोल सेल गी डिमांड तौब लाखबर नोमै कापथोरकुन मिसी मिना थोकरे हाइना मणिपुर गी मफम क्यादा सनोखि बुवा फमदु अरानबा युमफम यावदबा पाउनी अरामबाई तेंगोल ngasi फावबद सोरा द सेल गी डिमांड तौरखिबा मसुम मखलमतगी थबक थरम सिंग सथरखिबा लेते हाइना पालियल गी जिला परिषद मदी निजामुद्दीन पाउमिसन फुंदोखरे हिरमसगी मतंग ngara नुमिदांग सोरा मनिंग लेकाय पाउमिसन उनबा मदा निजामुद्दीन हाय सोरा मनिंग लेकाय ड्रग योली योंदे हाइबगी वहाउदा लेबक्थिब थाउदो मसा मा थोकिबनि थोक्रिब थाउदो अदुदा अरामबाई तेंगोल करिगुंबा हिरम अमतदा मरी लेनदे वखल ताना हौदबा खरदगी लेबक्थिब थाउदो अदु थोकिबनि सोरा खोलगी लुसिंग मुसिंग अमदि क्लब्स ऑर्गेनाइजेशन की मियोइसिंग याउना असिगुंबा थाउदो असि मतुंग अमुहना थोंदनबा पुनो वखल तामिनराखि थोक्रिब थाउदो अदुदा हकथेंगना सेनबनि हाइबा सोरा मनिंग लेकायदगी थोइबी मपुरेबा अनवार कौबा नुपी अमना फोंदोखिबदा सकंगदबा मियोइ खरना मयाइ काबा चिंजाक साबा मियोइ अमा पुरक्तुना माकी दुकानदगी ड्रग लौ हाइना फोंदोरपग लोइनना ड्रग सिंग कतादे ले पुथुर ओइरखि वाफम अदुदा माकना माकती ड्रग योनदे हाइरबदगी लाखलिबा मियोइ सिंग अदुगा खोन कंखनरखि अमसुम नंगाइ छंगनानखि मदु मनाक नकपदा लेरम लेकायगी मियोइ सिंग संगसिलक्तुना थोनिंगदबा थाउदो अदु थोखिबने स्वाइखि मखासा तरक पोइना तो पावना मणिपुर गी ngमखै कननबा होटनारिबसिंगदा मराल सिरकप यनिंगदे इमासिंग फजनखिबा खुलंगाप मियोइ मंगा थादोकदबनि हाइदना कौखिबा पुंग 94 की जनरल स्ट्राइक सावलदुना तगेल खोंगबाल वुमेन्स वेलफेयर एसोसिएशन अमदी तगेल खोंगबाल महिला समिति की इमा इवेंट्स ngasi तगेल खोंगबाल थौदाम लेरक मोइरांग थोंग लंबी थिंगदुना खोंजंग संसिंख्रे खोंजंग अदु सरुक यारदुना तगेल खोंगबाल वुमेन्स वेलफेयर एसोसिएशन की सेक्रेटरी थौदाम निर्मला नाय मणिपुर की सीरब तंजा पालिब लेंगा लमदम की मियाम हन येंबिद्रे सिंगदना लो लेतबगुम कुकी खुलाई पाइबसिंगना मिस्टर मियाम लंदादुना तौनिंगबद तौरगा तंपाक्तना लो सलाइरिबसिदि मिसंग मिखै नायबगी थौंगनि मणिपुर की ngमखै ngaknab khul ngakluраga halakpa miyoi manga khulai paiduna satlami haibigi maral fajinkhibagi thong akan mamon yaningde maramsina fajinkhibasing condition amata yaudana अथुबुदा थदोकतबन हाइकी मागना मखातन हाय तगेल खोंगबाल वुमेन्स वेलफेयर एसोसिएशन अमदी तगेल खोंगबाल महिला समिति न मणिपुर की तोवान तोवान बि इशू कयादा थौदांग लौदुना लाखली मखातानसु इमालेबा कनबगी दमक मियामना लौरकप खोंथांग अमदी थबक थोरम सिंग सरुक यागनाइकी खोंजंग अदु सरुक याखिबसिंगना लॉन्ग लिव मणिपुर की अपुन सकतम कायबि यारोय नरको टेरोरिस्ट मणिपुर की मरुफोन मुथलो अमदी फजनखिब खुलंगाप मंगा कंडीशन अमति याउदुना थदो हाइबा खुलाउसिंगसु लाउखियारी मखासा थरपोइना तो पपॉम स्टेट अमदि सेंटर न इरांग से लुसिनगे हाइरबदि नोंमनिनी द लुसिनबि याबनि सिंजंग सिक्तुना मणिपुर कनन बुवा सखिब लुसिंगमना थंबाल मनमदा टेकथबिगनो सलाम जोय स्टेट असिद थोगलिबि इरांग से स्टेट अमदि सेंटर लेंगाना लुसिनगे हाइरबदि नोंमनिनी द लुसिनबि याबनि सिंजंग सिक्तुना मणिपुर कनन बुवा सखिब मणिपुर गी लुसिंगमना थंबाल मनमदा टेकथबिगनो लैखिब थौना दुदा मणिपुर कहेंदन बोरेशन पुरनब होनाबियु हाइन एक्स एमएलए सलाम जोइन चीफ मिनिस्टर की पुनिंग सिंगसिलक्ति समुर अवंग लेकाय द लेब वंगोय केंद्र की हानगी एमएलए सलाम जोइ की युमना पांगथुपा पावगी मिफुम अमद मागना हाय मे अहुमदगी हौरकिब तंगदु लेतादब सिना मरम ओइदुना था मरी हेलकलबा सिदा मणिपुर लेमिनरिब कांगलु खुदिंगदा खमथेंना अवाब पीरि मे अहुमदगी हौरकिब इरांग असि निमित खरनिगी मनुंगदा लक्षलम याबने चुचामपुर लेरंबा मितै सिंग तालखिबा युम कै क्या मै थाबगी थबक सथरगलबा फावदा स्टेट अमदि सेंट्रल फोर्स न लक्षण मंगमदबदगी लमदम सिक इमाइबेल अमदि नहा क्याना लान ngaknaba थोलकपदगी कोकी मिलिटेंट सिंग लान असि खरा मखै ngakथोप ngamane माखोगी थौना अमदि लिंजल थगसै अमदि इकाइखमने मियामना हौजिक मयुंगनदिब लान असि कोकी मिलिटेंट सिंग लानथेंगनबगी मथक्ता सिन कोकी नरको टेरोरिस्टना लेबा असिगी हगोलकलिबा तुंगी मिरोल मुथनबा मयाइ काबा चिंजाकी लान सथरगलिबा असिबुसु लानथेंगनदुना माइथीबा पिनबो होनाबने मसिद बीजेपी न लुसिंग स्टेट अमदि सेंटर न लैदिब लेंगाना
Yumdang mana kainana honarakliba asida sakotpham thokte Manipuradi ningol moa phawda lam tanadi haibo khangpham thok haiki Salam zoina makhata na hai state asida thoklib irang asida Assam Rifles na lamdam asigi phurup amatada mateng pangpham thokte Assam Rifles na mai kai na makhaktada mateng panglamdrabadi ngasi tholagliba imai ben sing si thoklamdaba siai Tokhaina taningba apunba Manipur pamdaba Kuki sing Manipur thadoptuna satpikhro lamdam asida sahi sam hena khundaraglaba Kuki sing na tokhaina leiba pamlamloi Kuki laktagi lairik laisu hairaba singna su wakal tadriba Kuki phuruki miyoi sing wakal tahana na wohanabiyo natrabadi Kuki singi marakta soidna lana mamuk tholakani Mitai singdi malemgi sakot khongjel yawba pame Delhi da sakhiba ruling ki MLA minister sing center gi lusingba sing ubada jiza gi hainabi thadopiro Kuki MLA sing tokhaiba administration phangdriba phawba halloi haiba phirep laikhrabani masi ai khoina kaugumsi Popi thage yadraga mitai hatkani tokhaina leigani haibadi mipum khudimong yafam thokte lamdam sigi miyam gi mihut am oiramba mahakna ngasisu lamdam sibu amat oibigi wakhalonda lepli Kuki singi tokhaiba administration gi wapam yafam thokte haike Amaromdana Delhi da sakhiba MLA sing haujuk phawgi asumba report miyamna khangadabani Youth of Manipur Manipur gi MP singna parliament session da Manipur gi issue pukhatnaba taksilakli Miyam ge khulaw puduna Delhi da sakhiba MLA sing haujuk phawgi oina marik sumba report Manipur miyamna khangadabani haina Youth of Manipur gi sirola mana khangalakli Youth of Manipur gi sirola mana hai ngasi Youth of Manipur gi naha sing Manipur lengak ta thamki bu warep sing adu thapak to onthokpagi mami uraktaba maramna ngasi naha sing gi apun bana Tabi draba lenga amadi lenga loi singda section worol thanali worol singa duri sathariba parliament session asida Manipur gi MP singna house ta adjournment motion thangatuna Manipur gi issue wasi resolve to honbiyo miyam gi khulaw puduna Delhi da sakhiba MLA sing hauju phawgi report miyam khanga gadabani om subo worol miyam gi khulaw puduna Delhi da sakpala siru gyadriba MLA singna yaudabagi marab matik sana pigadabani amasum rajniti dal gi khenaba MLA singna sathariba parliament session asi loidringai mangoinana Delhi da satuna miyam gi oiba apunba khulaw phongdokadabani haina siol sina phongdorakpagaloina Manipur gi MP singna Manipur gi oiba issue si parliament puthokta bataraba amadi MLA sina ingtaba purakpa ngamdrabadi Youth of Manipur na miyam galoinan akan bakhongjang sangsilagan hainasu section worol thamnakli amaramdana paurabi da lambi thingbi khongjang sangsingki Imphal East ki paurabi da su khulngakpa manga thadu amade Manipur gi Assam Rifles laukthoko haiduna lambi thingbi akan bakhongjang sangsingki paurabi lamjing nupi marumna sinduna Paurabi pukri asauba paurabi makhale kai lambi thingbi khongjang sangki lambi thingba khongjang adu saruk yakhibi paurabi maira pai bi secretary irom inaun hai iram da masigi kasin koya loising loya da khulngak tu yelomi islinau singsina thaudang lowudi ge khoina yum da leiba ngamlak libani leibak thibi asiguma khulngak iram dam gi ngangkhoi kai bi yaro haidana Kuki militant singi mayokta lanthingnari bi singbu Manipur police na phabi ba haibisi yamna pangdaba masul manau khatna ba sinbani Atubo matamda condition yaudana fazin gi khulngak manga thadokadabna ki masing yamlaba paurabi gi khunja singna lambi thimgi khongjang aduda saruk yakhiadi Makasa tharak poina to papawna pungni phurni pangi general strike miyamna sagotuna mapung fana sathari rapid action force ki gari sing amadi police ki gari sing mamai leiduna halankre Kanglaipak ki Maira Nista ki topa maruibi pausung lokosaraga Manipur district ki special commando kangbu na fazin ki khulngak khunja volunteer manga condition mata yauduna thadokadabani haina Manipur lengak tu dabi tauduna September taraga nipan amadi taraga mapan lona ba hing nong yai digi hauna satharaliba pung nifu nipan gi Manipur pumba kaukiba general strike ki khongjang asigi nominini suba ngasisu maipakna general strike si Manipur gi tampak ki mapam kuding da sathari General Strategy na maram oidro ngasi Manipur gi konung oiriba khoirambal kaithil kanakidi Imphal manung amadi akoi bidal ledi dukan amada thong hanakidi General Strategy na maram oidro lalon iti ki thabak pumba lemnaki Bank amadi school sing thong hanakidi Secretariat office na tana sarkar gi loisang ayama office kanakidi lambi da misa nakidi tangai phadan anayek lining leson mai ising amadi I pawga mari lenaba miyoi saktamuk satok sin tabu hanki General Strategy na Thawal district, Kaksing district, Bishnupur district, Imphal East na singba, Lairiba, Kaithil sing amata kanakiti, Dukan sing thonglo naki, General strike sokat pama sing yamla panupa nupi sing lambi da thoktuna, uwa phaijinduna, gari tayar mai thaduna, lambi mayai da phamjinduna, miyoy amata satok sin tabu yankiti. General strike asigi saruk ama oina, Imphal West ki singjamai maikay desu, lamdamadungi masing yamla ba nupi oibis sing tholak tuna singjamai parking da lambi thimgi khongjang sangki.
Saida adu ngasi ayuk pung taraga minit tararam tawa matamda Rapid Action Force RAF amadi Manipur Police ki gari khara lakul singjamai parking da masing yamlaba nupi singna thingduna thamki athingba aduna maram oiduna RAF ki personal singna tonglakpu gari ahum amadi Manipur Police ki personal singna tongba gari singa du mamai leiduna hanki Thaudo osiga mari leiduna singjamai apunba nupi lupki Joint Secretary Thongam Ongbi inausana phungdokibadi khulngakliba khunja volunteer Manga phazing ki badu condition amati yaudana thadokadabani haina numit neni supna miyamna general strike chathrawa sida lenga asina tasin usinundana laithukli basic penda pawi mama leba kanana thokliba volunteer manga bu lanai tahan ba yaningde lengang na manaba miyeng thambiu mangna makata na phungdoki bida Kuki singna teno polda kangpok pida madi susampura lenga ki mayuk ta sangsino khongjang kaya dadi Central Force Manipur Police na singmuna makoi ki mathakta mop amadi tear gas amata kapti Kuki singna tawbada lenga na kari amata haina yengduna leithui tambaki lamdani miyamna democratic oiba khongjang sangsinbada RAF Manipur Police ki kangbuna masing khangnan tear gas amani mobom kapsinuna tankhai loinana aso apan kyam nangali maramaduna phajin kiba kulnga ko volunteer manga adugi mathakta karigumba ek amata panbi haroi kanisa namata yauduna thadorokadabani thadorokta tarawadi makhata na Manipur ahum suba nupi lalgi khongjang lamdam sigi nupi oibising na horakani haibisi lenga na khangjinba phai haikena su pawsta makhata rakli loisilakpoi na to papom na moirang khunauda braja tabadagi miyoi manga sokle soklabasingi manungda relief camp da leiba naha ama yauna anigi phibam luri ngasinungthil Pung anirom taba matamna Bisnupur District ki Moirang Police Station ki manungsa na Moirang khunong mamang lakol law yeng wasat pa naha mga khangaudana braja tarakpadigi makhoi mga asok apanangle asok pasingi manungda anigi phibam khara luna leidi asok pasinga si Moirang Community Health Center pukatuna hauzi analengi thapuk satri Pauksi esina thaudok topom digi phangwa paugi matung ina dinga sinungtil nong kana surakpadigi law yeng wasat pa naha mga sina Moirang khunong mamang lakol leiba loktang sanga da sangduna nong thuplingai matamda khangaudana akhak araw loinina braja tasilakpadigi makhoi mga sokibani makhoi gi mikap miraw khol tarakpadigi khunja sna mafam madura sangsinuna lokhalaga Moirang Community Health Center purakhibani braja tabra soklaba mi edudi Moirang khunongdagi phairenbam boy hemam basanta mairenbam Bikramjit Laithangbam Yai Mamadi, Hogok Sau, Ikaidigi Hausi, Moirang the Relief Camp the Liba, Micram Nauksakowa, Nahamakani, Solabana, Singasi Manung the Micram, Nauksagi di Makok the Gimakong Papa Braza Tabagi, Maisana, Katikpadegi, Haksangi Saruk Ayamba, Sok to na Pivam Kara Luna Lady, Aduga, Marianbam Boy Hadibanha Sigisu, Masagi, Ningzonga, Sarukta Brazana Pan Badegi, Katik to na Pibam Tina Soki, Aduga, Atainaha Omadudi, Haksang, Mapum Krasok Panatana Toidona. Aruba piba moide hadi aduga hausa kuina de miam paus matang sa lusinjarage mas miam puna no update ngaminasi